Nangi khwaidagi chawba yeknavashi nangi mangda leiramdaba taradi. Adubu nangna nasada thamjariba limitations nangi potentials aise sidagi hena ngamaroi ai thauna loire ai wakhal loire matu oiramati mayamna dining singli Bruce Lee nongthangdagi hena yangna kauba ngamba camera na magi kin magi kicks fawada capture to ngamdaba kin thilli khuding momental recording lawba miyoyoina adu magi strikes sing marumdadi achikpa malai mahangna haiki. I said empty your mind, be formless, shapeless, like water. Now you put water into a cup, it becomes the cup. You put water into a bottle, it becomes the bottle. You put it in a teapot, it becomes the teapot. Now water can flow or it can crash. Be water, my friend. Adubu ishing dauna oige haivataradi mahak chakidaba yade kaithakidaba yade aduga loina wak samgalaktaba yakide mahak kin singdugi magi fame singdugi magi cinema singdugi wari nati masi magi freedom dugini mahaki ningtam dugi wari ni. Bruce Lee asi dragon ki sahi dragon ki pungsa 1940 San Francisco da poki mahaki maming Lee Jung Feng Atradi Return Again mahaki nickname Little Dragon set for fawang jungai tha ahung kaktang shurokpa matangduda mahaki ahanba cinema da khongdaki Golden Gate Girl madumaki ahanba cinema duni madudagiri ma Hong Kong da saroki child actor Khak koiba natana magasi fight magnangni setli khuding zaga khuding street fight gang threats kaya mamhak thengnaki madudagi mahaki mama mapana sahi tara humdoi shurukpa matamda mahakpu ip manda wing chang tamna bathaki lepa lekhide street fights kaya na maduna mahak sahi tara ni pan shurukpa matamda mahaki parents na America da mahakpu thaki satki naitom sel yaudana plan ama yaudana imung ama yaudana lairi khara trang ama adugo mahaki thajava madugo loinana Seattle University of Washington numina leiringai matamda mahak philosophy tamki numina sankramatam ikai belaitena college jamki dishwasher moina thabak tauki mahaki thauna magi wakhal mahaki hakchang hingnabagi damakta pa kaya da mahak martial arts taki kung fu taki imagine though thanks to mayamam thengnaramani aikoina mapan tholokpa matamda nangi college ki campus ta streets ta nangna chatpa matamda mayamna nang uba matamda China boy nangna norupa matamda moina usitkhidawa nangna ngangba matamda makoina karemna khiba kayado nangi haizaba kaya ama makoina ukhide nangi wangang nangi saktam nangi khutchat madudani makoina lakna riva adubu Bruce Lee depiction gide mahakti samgat ki hanadagi leiramlava traditional martial arts singasi mafamdadi ifa fajan ki chepsok ki lengfam lekhide jatna panthap kaya adu mahakna mai thaki samgat ki masagi oiba zit kundo the way of the intercepting fist style amani style yaudana absorb what is useful discard what is not add what is uniquely your own haibadi nafam da kana wishing adu dokshalu kana da wishing adu hundokho hapsalu nasagi nang khak oiba yawa nahaki oiba boxing amasung wing chang animak punsinki fencing amasung philosophy hapsinki dancing amasung destruction punsinki
Chumi mahak 1958 da dance form cha-cha haiba adugi champion ni. Madugi tan madugi rhythm dana magi tongan boiki. Mahak na taki Steve McQueen, Karim Abdul-Jabbar, James Coburn. Adubu Hollywood na di haiki nang leading man na madi oifa ngamoy. Asian ya moy mali yamna kenai. Madugi matung mahak Hong Kong da halaki. Cinema home The Big Boss, Face of the Fury, Way of the Dragon. Masi singsida mahak lai oiki. Mahaki stun nabal changkide. Mahaki charisma thengnawangam kide mina. Lepakte magi fame lakpa, lepakte magi popularity hengalakpa, magi fame mi mayamna respect tarukpa hengalaki. Adubu magi haksang na di mahak mirai biramki. Back injury amadagi Doctor sing na mangonda haiki nahak amukhan na chatpa ngamdaba yai. Adubu mahak na kaidauki iba yaba iki heal dauki masada semgatki mahaki awaba mahaki khang mangamdaba maicha kaya philosophy oiki wahai kaya ama thazava kaya ama. Bruce Lee na thazaki man without memory haivadi aigi wakal sina aigi haksang si asum na lengani asum na movement dawani asum na haigani madugi wakal khandana madu ningsingdana hauzik mafamduda mikuptada tauduna isagi instinct da isada faurukpa tu hausingduda isada faurukpa ihul singduda isana mahak meditation tauki poetry kaya amasu iki mahaki tongan philosophy airagadi mahak kamaina funagani haiva khaktam kide karigino aikoina fight tawise karigino aikoina funarishe madu hangki madu damki nahakna nangi limitation adu potsa kudingda thamba taragadi mathandana saithorakani limitation adu nangi thabakta nangi haksangda nangi wakalda nangi punsida lakani. Bruce Lee di limitation asi yaningide reject tauki refuse tauki leram live tradition thaina dagi thamlam live satna rule kaya asi asengba maduna magi satna rule oiki mayamga pundaba yade haina lekhide mahak master ama khangnatana mingsial ama suwaiki mahak ki asengba limitation yaudaba miyoi khadingi mingsial adu oiki madudagi lakhi mahaki punsida Enter the Dragon mahaki aroiva film mahaki aroiva khola July 20 1973 sei kontrani thoi khak shrupa matamda Bruce Lee sangsar si thadukna sakhi mahaki khwaidagi chawrba mahaki greatest work adu uba fawba famdre mamangda adubu mahaki laikhidaba sina mahaki aroiva nate mahakna churangki mairi mahaki idea kaya sandoki wamai gumna slum dagi laikai dagi studios kaya amada sandoki mahaki wari mahaki boxing gym dagi mahaki philosophy dagi mahaki martial art dagi mahaki thongna dagi mahaki mentality leptana faunari adubu nahakti famdana lere husik mukna duna nangi level singduga mina thamak libe expectation mayam duga thainagi wari singda fazinduna hanna sangduna ningsingdi hoki wari kayama kenawa kayama lakadaba kayama sekiduna fazinduna nasada lagi Bruce Lee na sumamba taragadi karigumba ikhogi kwaidagi thauraba khulai si force oramdaba taragadi mukshanduna hena namzanbasi oramdaba taragadi flow oramdaba taragadi nahak oidaba yade haiba leite makoina haibadu nahak mafamduda leitaba yade makoina famu makoina thamamba mafamduda nang famdaba yade haina leite nahak mi dauna nangi mamangda lakhiba makoi dauna
khannadaba yade makoigi thonadu leitaba yade haina leite nahakti isingomnani masini ngasigi yan hanbi episode Darkar Tade stories ki adomda inspire ngani thajai Bruce Lee ki story she not just physically mentality oina inspired amna oi oishu oidona lai ai gi punsi gi experimentation che backtrack tor taragadi level amai ngonda thamde action haiba matam dai se kai tauge haiba matam da khatang wai but tawai bu formless oi amada sangbiyai anything action ai taragadi si haina khak leite action ai taragadi si tawbayai ma content creation tawrame ma thabukta tawrame ma sidesu tawrame ma public speaking gi suta amme action si sida masak su pasarame sumaina idea or I know music software ke kasu site semi software semi website semi voice over mayam tawkhre Salman Khan gi the window gre makal mayam se formless the sigi live sigi nuai bese punsigi experiment punsigi mahau do khangan bo hele aduga yeah isai su semi pakera pa oira aduna moire but isa the feel torpa di tongan confidence la han di tongan aduna aina aigi life ta Bruce Lee na inspired to han bedawna magi mentality shina magi story shina adom da su inspired tawangani na thajai mi share to view inspired to han view mindset build oxi not just mindset aikoi community ona aikoi Darkar Tade tribe amoina build up tosi Darkar Tade tribe ki WhatsApp link description da hapsiram bani maduda DM da wiro Bruce Lee haina adom sigi stories dagi inspired oraga lakpane na khangnabagi damakta aduga su content sing asi video sing asi khak yembigano wari gaisi khak tabigano wari oibiyo Bruce Lee dongno oibiyo be like water